ngasi numida wairam phongkiba tungan ba manipuri sifungsing amasum thokiba thawdawa thoksingdagi maruibi I pausing myamna thamjage ahanbada panam pausi digi lokasaraga kasar police na border da ngak sienbagi thabak kankakre haukiba numit khrani sida manipur gi jiribam district ta irang kan khalakhiba sigi yenglaga kasar police na manipur amasum asamani gi border paring da ngak sienbagi thabak sing kankakre agency ki pauna hai jiribam da akan irang tholak pana maram oiraga kasar district police na district asigi border area da leiriba khulsingda khongna patrolling chatuna area domination ki akan mathabok lakhre maru oina topidar region ki miyam gi samnara kasar police na ngak sin bi akan mathabok lakhre security ki thawrang oina kasar police na barak turel paringda foletol dagi topidar phawba hida ngak sin bi thabak sing ahing nungtil animak sathari Zaribam da thukli bi irang asina maram oiraga kasar ki border area da leiriba mafam singda pamadaba thawdok sing thokandana ingna tapna lehnana ba panamda kasar police na ngak senbigi akan mathabak lakhalakibani hari makasa tharak poina topa pauna phajin khiba nupi angang sing pung kunga mari gi manungda rescue tawgadabani RPI Zaribam district ki manung chanba Borobekra subdivision ki manung chanba Zakura dor leiba mite ki yum dukan kya mai thabaga loinana nongmai sindo na phajin khiba nupi angang taruk satliba pungkun gi mari ki manungda rescue tawgadabani haina center gi BJP lenga ka puna satminariba Republican Party of India RPI athawale Manipur state ki mekedi gi lenga ta akakna bo wafam thamkre ngasi Manipur press cup ta pawmising unaba ma political party asigi youth ki president Mairaba haisnam hai phajin khrabasing lenga na nomagi manungda kanmangamdravdi lenga asigi MLA minister sing masana khangna pham thadona ba sem sabiu lenga na beti basau beti parau haiduna nupi sing awang pathakte ikai khumnagadabani haina lauri campaign tawri masima gyamna singthaningai oiba khongthangni aduba asiguma campaign Sangshili hairaga pikliba angang yauna nupi taruk phajin khiba namit humni suraba power rescue tawbangamdaba si lepthibani Lenga sigi mamai khubani aikhogi isa sokte yum sokte haiduna leithokpigi mahut leithokpigi mawong manba thawong sathaba sisumde asuk yauna siraba tanja sida amaga hunnaraga leiba social media da post thagatpa wangang mana imale pakan mangamloi miyam pena dabigi khulaw lawba horaklabani masida matang matam sana tawgadaba thabak tawroidra tahaudrabadi afaba oirakloi ikai phirup nanglakpa soidrabani Housing ruling opposition khaitolaga laibagi matam nati isa isagi angamba thaudang lawroga iramdam kanana bohonasi lairibe MP ahum yauna MLA minister punamak mai pangbiro India lengana misa miyam ngak pangamloidaba oirabadi miyamna ngaksaragi hainasu mairapana phongdoki atopa pawmana numit humni sujilaglaba phawada phajin khiba singi langla langjin khangdabada imung manung laifam khangdre ngasi thana namit humni sujilaglaba phawada phajin khiba singi langla langjin khangdabada imung manung laifam khangdre pikliba angang ahum yauna phajin khiba sing miyoibigi minung siyengduna thadok pirau haina mamitagi mapi tana imung manung gi maikeidigi mari lena basinga apel torakli koki singna phajin khraba nupi angang singadugi imung manung oiriba hairokpe yum palaktuna lairabi Evenobi ningthaujam kobi nupi amaga ngasi Manipur University campus ta pawmising unaba madamang hai saliba tha sigi taraga mathugi nungthil pung aniga makhairom tarakpada thokiba lebukthi pa thawdo duda CRPF personal kya laina makhoigi mamang maktada miyoi taruk adu phadna pokhibani khulai paiba singna misam ot nairaba phawba security force singda khut tharaktri haibagi matagum masin khaktana tawganu haiduna laikhiba CRPF ki thawong yaningde makoigi security personnel soklaba matam khakta khut thabagi thawong yaningde miyam ngak senana ba thamliba makoina ngak selibasi karama mongna ngak seliba naiki mama masi amadi masa sing phajin kiba numitagi sara henduna mama masi amadi masa sing bu Kuki militant sing gi makhutagi thadorakpa natraga security force na rescue torakpa ngaiduna leiriba Ebenobina makhatana numidangi matam yorakpada mama amadi masa sing aduna singnung aduda aying bakaram na khanglangani kari saramgani makoibu hinglamkhigadara natragana siramlagadara haiba wahang kya garoinana awab kya khangli miyamgi mapi mapa oiriba lengak paibasingna phajin khraba mahaki imung manungbu tekta kaidana thadokpiro rescue tawbiyu haina lengak puning singsilakpaga loinana Zarigi Zakurador police station housing leiriba mahaki masi amadi masanu paanibu imphal da puthokpiduna mapam chana thambinabasu lengak puning singsinki
ngasi numida waram phongkiba tungan tungan ba manipuri siphongsing amasum thokiba thawdo wathoksing degi maroibi ipausing myamna thamjagi hanbada pawningkhol pausi ri kilakhucharaga sin Kuki narco terrorist na phajinduna thamliba miyoi taruk thadoraknaba demand tawraduna ngasi kokomi student front ki lamjing makhada masing yamlaba mahiroi singna khongjang sangsingkhre sin Kuki narco terrorist na hostage oina phajinduna thamliba nupi ohum amasum anga ohum tekta kaidana thadoroknaba demand tawraduna ngasi kokomi student front ki lamjing makhada lamdam sigi tuan tuan ba mafam singda leiba mahiroi sangsing gi masing yamlaba mahiroi singna amuba base thetuna madi amuba phiral paiduna democratic oiba hokat khongjang sangsingkhre khongjang sangsing kiba mahiroi singna mara leijadaba mahiroi sing amadi misam khudakti state amadi central government thado hangadabani misam phakhraga legana tumina lesinbegi thawong yaningde athuba matamda misam taruk asoi angam yauduna thadura kadabani haiba kholaw singlauki khongjang asigi manungsana thawbal amasung kaksing district ki tuan tuan ba mafam singda leiba mahiroi sangsing gi masing yamlaba mahiroi singnasu khongjang sangsingkhre misam miyam de attack tawbada halengba leitraba chin Kuki narco terrorist singna hawkhiba numit kharani asida Zeribam gi tuan tuan ba mafam singda leptana attack torakpa mitegi yung kya leptana mai tharakpa madi misam miyam kya khatpa tukpa toraklaba su lainga ama laidi habigi sapsaba mating futoktuna sapsana thengnaba ngamdaba sigidamakta su mahiroi singaduna lainga ki mathakta pendaba kya phungturakhi mahiroi singaduna magi mahiroi sangsingi mamangda thulalaga amuba base thetuna human chain semnakhi Thawal district ki child care and education foundations Wangjing Royal Academy Wangjing Lamding Little Angels Paradise School Thawal Paradise English School Thawal EGF School Thawal Anand Purana School of Science Thawal New Era Higher Secondary School Thawal Chenlaima Vocational Education and Training Institute Thawal Kasturaba Gandhi Balika Vidyalaya Ukhongsang Little Star English Higher Secondary School asina singba mahiroi sang kyagi mahiroi singna khongjang sangsingki Kaksing district oina su Mary Immaculate Catholic School Irum Lamdong Kaksing Langmaidong Higher Secondary School James Academy Kaksing Khunau Eureka Academy Thanauzam Rising Sun English School Kaksing Khunau angom laikai na singba mahiroi sang singi masing yamlaba mahiroi singna su tuan tuan ba wahi thaba placard kya paina baga loinana kholaw kya su lauduna khongjang sangsingki atopa paomana phawbai mai thana ba honaramba Kuki sing arambai tengol numai kaptuna tangkhaikhre Imphal West District ki Kautruk amadi Bethel ani gi lonaba saruksingda masing yamlaba Kuki theory singna asengba tanja yenglaga manak nakpada leiba mitai khul singda landana ba sem saduna laikhre haina maphamandugi khunja singdagi phangba pawamana hairi pawsna makhata na hai ngara numidang pung mapalom tarakpa matamda su Kuki khulai paiba theory singaduna Bethel singdagi kumtharaklaga Kautruk ki labuk singda khawdoklaga thamba phau khudak sing mai thana ba hotnaramadagi arambai tengol gi thaumi singna matam sana khanghaubadagi Kuki khulai paiba theory singado nomai kaptuna tankhaikhre hairi Pausna makha taribadi Kuki khulai paiba theory singna Kautruk amadi kadang banga lonariba Kautruk singjaudagi labuk singna kumtharakle haiba pau tabadagi mafam adur arambai tingol gi thaumi sing changsiluba matamda maike ani da kuthokna baduda manak nakpada leiba CRPF ki kangbuna su nongmai amadi angan ba mengal kapthorakpadigi Kuki khulai paiba theory singadu nongmai kaplaga Bethel gi singlomda sengkhatki hairi Makasa tharak poina to papaomana nupi angang da khut tharoidabani kepekon Handak bara Kuki lalauba singna saitol lausuduna leibi mauna ama atamnana nongmaina kaptuna hatkiba madi zaribamra tha tara khaki anga ama yauna miyoi taruk phajinkhraga hauzik phawba mafam khangandana thambagi thawang kanglei people's confederation gi maikeidi akan mamongna kandem tawi asigumba mathong huktaba miyoi bigi lisat nataba thawang asigi daita Kuki lalauba singa Mastermind oiriba ITLF amasum COTU na pugadabani lob ani sigi mathakta India lengan akan mamiyeng sangadabani haina Kanglei People's Confederation Kepekon Kanglei Park convener kaithalakpum London na thokpa sirol amana phongdorakli tokhaiba lenga ama tanbegi mingda atamnana nupi angang da otnaiba miyoibegi hak phongna khongawnaribasi India da leiriba human right body sing hauzu phawba miyeng sangdriba karigino Malem gi ani suba lanjau da German gi Hitlerna
जीव मसा क्या फार कंसेंट्रेशन कैप मियोबी मिनुंगसी याउदुना तमथीना ओटनैखिबसिंगदु ngasi फाउ कनेम तौनरी अदुगा हौजे हौजी ITLF अमसुम कोतुना लुसिंगबा मथोंग हुक्तब कुकी ललहौब खरना मारा लैजद्रब मैतै नुपी अंगांग कया फारगा मखोई केमता ओटनैदुना हातोकपिखिब कया असि हिटलरगी थवोंगदगी करिदा तारिबगे असिगुमा मियोबी हक फोन खोंगाउनबगी थवोंगसिंग असि कंगलु फुरुप नाइदना मियोब खुदिमंगना कन्डेम तफम थोइ है अमदि चेनरिबसिंगी मथक्ता अकनबे एक्शन लौखटफम थोइ हैदि इंडिया लेंगा का पॉलिटिकल्स डायलॉग तौनरगा मखोई ओइबा तोखाइब लेंगा अमा तानबगी मुहत्ता मैतैदा लंदारगा तोखाइब लेबा अमा सेमगनी खलिबा ITLF अमदि कोतुगी नुंगयोबा पोरम सिकरिनो कनागी थवुनसिनो पन्नमगा पोरमगा सुनदबा ITLF अमदि कोतुगी खोंथांग सिकुकी मियामन कुपना नैनबा मतम होइदि मणिपुर खुंदारीब मियोइना कुकी नुपीसिंगना मसा पोकपा मसा नुंगसीबा खंगबा अमसुम युम कई पानबगी सत्ना लोनसत खंगबा ओइरबदि जरीबमदगी फजनख्रीबा मियोइ तरुक थादोकनाबा हाइगदबनि इंडिया की ह्यूमन राइट खुंगाउनरीब कुकी मिलिटेंट सिंगी मथक्ता सबसाना पॉलिटिकल वेब एक्शन लौखटगदबनि हाइनसु सिरोल अदुना मखा तरकली मखा सथरक पोइना तोपा पावमना कुकी थियोरिस्टना फजनखिबा मियोइ तरुक टेक्ता कायदना थादोकपिरकनबा लुप क्याना तक्सिलकली हौखिबा नवेम्बर की तांग तरागा मथोइदे जिरीबम की बोरोबेक्रा पुलिस स्टेशन मनाकी जुकरादोरदगी हाखिबा मरा लैजद्रब नुपी अंगांग मखोइ तरुपु मियोइबगी मिनुंगसि येंगलगा असोय अंगाम अमदि कंडीशन अमति याउदना थादोकपिरौ हाइना लुप क्याना फोंदोरकली मणिपुर मितै पंगल वेलफेयर ऑर्गेनाइजेशन MMWO की प्रेसिडेंट बोबोई कुरी मयुमना प्रेस थोकपा चिरोल मन हाय मखोइबु ओटनै अकितुजुंग पोखनना मियोइब मसिलनि हाइबा वकल थमलगा पिकलिबा हाइबा सिदि ईश्वर की पंखकनि मखोइबु ngapi senbiba हाइबसि धर्म जात बिजात थीदना अखोइ पुनमकी दायित्वनि हाइबा खनथरगा मखोइबु थिदोकपिरौ थादोकपिरौ ईश्वरना अखोइदा पीरिबा शांति अमदि नुंगसिनबगी मेसेज अदुबु तुंगोइना रोइसि अखोइना सत्लिबा धर्मगी होली बुकसिंगदा इरिबा असेंबा नुंगयोबा धर्मगी पाउजल अदुबु तुंग इलगा मी मसेलगी मरक्ता इ ताननबा हिंसागी थबक तौरुसि हाइना कोकिसा सिंगदा अपील तौरखली अखोइ मसेलगी मरक्ता धर्म लाना पाउथोक्तुना धर्मगी असेंबा असुंबा तुंगोइनरगा धर्मना पल ओइरगा मिसिमिना आवा सैथेंग अमना अमदा पिरगुमसि अखोइ अमतोइना महौसागी पुंसिदा हंजनबा ngamnaba hotnaminase haidi nakal amoromda भारत हिंदू महासेना न्यू दिल्ली जनरल हेडक्वार्टर न्यू दिल्ली दगी थादोरक्पा सिरोल अमगी मतुंग इना कुकी मिलिटेंट सिंगना फादुना पुखिबा मखोइ तरुक अदु हिंदू धर्म सत्पा मरा लेजद्रबा मियोइसिंगनि मखोइबा अथुबा मतमना तेक्ता कायदना खुदक्ता यामना थुना थादोकदबने हाइना कुकी इसिल इनाउ सिंगदा भारत हिंदू महासेना BHM आर्मी हेडक्वार्टर दिल्ली न खंगलकली करिगुमा मखाताना सिन कुकी नार्को टेररिस्ट मिसम क्यागी युम्मै तुमना थादोकपिबा अदुगा मरा लैजद्रब नुपीगी इज्जतपु खोंगोइनबा नुपी अंगांगसिंग फाबदुगा रेंसम तानबा हिंदू टेम्पल सिंग मैना तुमना थाबसुगुमा टेररिस्ट की थवोंग सिन कुकी नार्को टेररिस्ट ना मखाताना सथरलगदी इंडिया की अतै स्टेट सिंगदा लैरिबा सिन कुकी इसिल इनाउ सिंगदसु असिगुमा थौदो असि थोकलबा याय हाइरेनसु पाउसना मखाताना फोंदोरकली मखासा थरक पोइना तोप पावमन अथौबसिंगी निंगसिंग नुमित पांगथोक्तुना लैखिद्रबा अथौबसिंगदा इकाय खुमनाबु उठख्रे पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक अमसुम मसिगी लनमी संगलुप रेड आर्मी RA ना कुमसिंग इंग्लिसिंग अमग समापनगो हुमद्रागा मापनदगी सही खुदिंगी लेप्तना पांगथोक्तुना लाक्लिबा अथौबसिंगी निंगसिंग नुमित 2024 लमदम सिदा खुंदारिबा तोंगान तोंगान कांगलुपसिंग अमदी सिंगमी तमी मियाम हुपना खुसमनदुना मपुंग फाना पांगथोक्रे निंगतंबा सखोटपा मानब खुनायम पुरक्तुना लमदमसिदा इंगतप नुंगाय यायफब खुनायम लिंगनबा लिसांगसिना चथरकलिब निंगतम याव लांथेंग असिगिदमक थवायना पोंता पीख्रबा लैखिद्रबा अथौबा अथौबिसिंगी निंगसिंग खुबमसिंगदा लैकटपग लोइनना मैरा थांदुना रेवोल्यूशनरी गन सिलुट पीबा मसुम नुमिदांगी मतमदा युमथोंग खुदिंगदा मैरा कटपना थौरमसिगी मपुंग सक्तम ओइखि हाइना आयना थिंख्रबा लहोलुप प्रीपाक की पब्लिसिटी ऑफिसर डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा मंगाल खुमन खुयक पीदुना थोकपा सिरोल अमना फोंदोरकली सिरोल अदुना मखा तारदुना हाय लेबाक मियामगा लोइदना मपुंग फाना पांगथोकिबा अथौबसिंगी निंगसिंग नुमित असिबु मीडिया कोऑपरेट तौबिखिबा इलेक्ट्रॉनिक मीडिया अमदि पाउक्सीसिंगबु प्रीपाक नंगम खैलेतना थकटपा फोंदोरकली अथौबसिंगी निंगसिंग नुमित लुप असिगी सेंट्रल हेडक्वार्टर CHQ जनरल हेडक्वार्टर GHQ मोबाइल बटालियन
ट्रेनिंग सेंटर TC अमदी मोबाइल यूनिट सिंग तोान तोान मफम सिंग मपुंग फाना पांथोकी अथौब सिंग निंगसिंग नुमित नवेम्बर 12 ing 2024 लमदम सिगी मियाम हुबन सरुक यादुन निंगतम यवल लंथेंग सिगी दमक थवाइना पोंथा पीख्रबा लैखिद्रबा अथौबा लमयान सिंगदा इकाई खुमनबु उत्पो ओइना युमथोंग खुदिंगदा मति लैखिद्रबा अथौब सिंगी मौफमदा मैरा कतुन इकाई खुमनबा उत्पीखिबदुगिदमक थगरबा फोंदोक्सरी अमसुम रेड आर्मी सिंगना प्रीपाकना पामलिब निंगतंबा सखोटपा अमसुम मानबु खुनाय हाइबा पंथुंग अदु फंगद्रिबा फावबा खोंफम सेना लेप्तुना मियामगे येगनाबा एम्ब्रेलिस की इंडिया की मथक्ता निंगतम लांथेंग सतखिगनी हाइदुना अमुक हना इरैसा सिंगदा पार्टी की असेतप फिरेप असि खंगनजरी हाइना सिरोल अदुना मखा ताना फोंदोरखली।